आकाशवाणी इम्फाल नयनी देवी पाव पाजरी अहनबद मरुओइबा पाव मुख्यमंत्री नोंथम्बम बिरेना हाइरी प्रधानमंत्री की पंजाब खोंगचता सिक्योरिटी की अहोब लेखिबसिंग अदु कांग्रेसना मांगजौनना थौरांग तौदुना थोहनखिबनी मणिपुर कोविड पॉजिटिव ओइबेगी चांग हेंगलक्तुना ngarang मियोइ चनी तरुक नौनो पॉजिटिव ओइखि अमसुंग प्रधानमंत्री नंगसी कोविड लाइचत की मतंगदा राज्य सिंगी मुख्यमंत्री सिंगा वीडियो कॉन्फ्रेंसिंग की खुतांगदा मिफम पांगथोकनी Laibak asida Omicron variant lakpadagi COVID-19 ge anoba case hengalakliba si yenglaga aikhoi punamana cheksinsi vaccine kapa yaraba mioi singna athuba matamda vaccine gi dose suna kapthokpiyu amasung atopa mioi singbu su vaccine kapada mateng pangbiyu laichat asidagi ngak thoknaba face mask supiyu phutaruki social distancing thambiyu mai mit singna tathokpiyu khutsa singna hamdokpiyu COVID-19 का मरी लेनब ई-पाउ सिंगिदमक नेशनल हेल्पलाइन नंबर सिंग 011-2397-8046 अमसुंग 1075 ता अदुगा मणिपुर की हेल्पलाइन नंबर 0385-2411-668 अमसुंग 1800-345-3818 ता फोन तौबियो हौजिक मपुंग ओइबा पाउ मुख्यमंत्री नोंथम्बम बिरेना हाइरी प्रधानमंत्री की पंजाब खोंगचता सिक्योरिटी की अहोब लेखिबसिंग अदु कांग्रेसना मांगजौनना थौरांग तौदुना थोहनखिबनी इम्फाल दंगारंग पौमीसिंगा उनबा अमदा श्री बिरेना हाई मंगक हाइगतबा अमसुंग संविधान की मायोक्ता लेबसिंगी मथक्ता करी खोंथांग लौरकदगे हाइबदु कांग्रेस के हाई कमान खंगफम थोई थौदोक अदु कांग्रेस की अकनब थौइनसिंगना मांगजौनना थौरांग तौदुना थोहनखिबा थौदोक अमनि हाइबसि हौजिक्ति मियामना खंगले प्रधानमंत्री राज्य अदुदा लाकपदा मुख्यमंत्री डीजीपी यावना मकोक थोंबा लुचिंगबसिंगना ओकपगी महुता खोंगचत अदुबु थौइना थिंगनबो होनखिबा अदु लैबाक असिगी मियामना यानिंगदब फोंगदोकफम थोई मणिपुर कोविड पॉजिटिव ओइबे चांग खंगेन हेगलक्तुना ngarang मियोइ चनी तरुक नौनो पॉजिटिव ओइखि पॉजिटिव ओइबे चांग 4.3 नि हक्सेल विभाग के जेरोल अमना हाई पॉजिटिव ओइबसिंग असिगी मनुंगदा इम्फाल वेस्ट जिल्लाना ख्वाइदगी यामना मियोइ 63 थोइ पॉजिटिव ओइखि चुराचांदपुर जिला दना मियोइ 38 पॉजिटिव ओइखि हौखिबा पुंग 14 मियोइ 9 लाइना असिना नाबदगी फगलखि नाबा फगलकपगी चांग 38.9 लेरे हौजिक एक्टिव केस 753 यौरे मरक असिदा राज्य पुलिसना कोविड की जना कांगलोन ngaktaba मियोइ सिंग फागतपगी थबक लेप्तना चथरी ngarang su मियोइ 3 फागतुना फाइन थियनखि हाइरी ताबिरिबा पावसी आकाशवाणी इम्फालदगिनी प्रधानमंत्री नरेंद्र मोदी ने कोविड लाइचत की मतंगदा राज्य सिंगी मुख्यमंत्री सिंगा वीडियो कॉन्फ्रेंसिंग की खुतांगदा मिफम पांगथोकनी ngasi नुंगथिल पुंग 4 मिनिट निफुदा पांगथोकदबा मिफम अदुदा लैबाक असिदा उजिक ओइरिबा कोविड लाइचत की फिबम अमसुंग लाइचत असि लाक्सिनबा सरकारना लौखटलिबा थबक थौरम सिंगी मतंगदा खन्ना नैनगनी हौखिबा नोंवाजिंग नुमितसु प्रधानमंत्री ने सभापति ओइदुना वर्चुअल ओइना पांगथोखिबा मिफम अमना लाइचत असिगी मतंगदा कुपना खन्ना नैनख्रबनी लैबाक असिदा हुजिक फावबदा ओमिक्रॉन वेरिएंट नाबा मसिंग 4,959 यौरे मसिगी मनुंगदा मियोइ 1,905 नाबा पहख्रे हुजिक ओमिक्रॉन की एक्टिव केस 3,362 लेरी महाराष्ट्रना लैना सिगी केस मसिंग 1,930 यौदुना ख्वाइदगी यामना ओमिक्रॉन नाबा राज्य ओइरे राजस्थान 495 दिल्लीदा 993 कर्नाटकदा 159 अमसुंग केरलादा 480 नारी मालेंगी लेबाक 194 हौजिक ओमिक्रॉन लाइचतना नाबा मिगी मसिंग 5,50,000 यौरे मसिगी मनुंगदा मियोइ 115 लेखिद्रे अमरोमदा लैबाकी मफम सिनबा थुंगबदा चथारिबा कोविड की वैक्सीन कापगी खोंजंगदा हौजिक फावबदा वैक्सीन डोज 1,53,50,000 हेना कापख्रे मसिगी मनुंगदा 1,34,65,000 हेनबना अहानबा डोज गिनी अदुगा 1,63,94,000 अनिसुबा डोज की वैक्सीन नि
Pauche singdang asi phongnariba maru oiba pau singidama hauji Ngangom Kiran leire. Kiran Thagachari nayini COVID positive oibagi sang khangen hengalakpa Punjab ta Prime Minister ki khongchatta security ki asoiba laikhiba dugi matangda Congress na sengdokadabne haina Chief Minister na phongdokhiba masung mikhan naksilakpa galonana bom pokhaiba gi thawdoksing thokiba gi pausingna ngasi phongba pause sing maroyo pausing oina phongnari phongna phamda pung kunmari da chani taruk positive oiki sibadi yaude September kungi matungda Manipur da ahanba oina COVID positive oibagi sang sada nipan dasmik taruk yaukre haiba pauna ahanba headline tawri Congress ki mirep oina ba thorang tawriba mi ani gi yumda bom pokhai halamle haiba pau amana pausi asigi ani sub headline tawri Ichel Express ta Punjab ta India ki PM bu ikaya pikhiba Congress leaders singna sengdokhom thoi haiba N Biren gi wafamna ahanba headline tawri January 15 da BJP gi ahanba phase ki mirap lauthok laba yari haiba pau amasu pausi asigi ahanba lamai da phongli Naharol ki thaudangda Mikhal Maya asida positive ki rate leptane hengalakli nongmada miyoi chani taruk positive oire haiba pauna ahanba headline tawri Indian Constitution ki mayokta laiba sing kari step lakhut kadagi haiba Congress High Command khangadabani haiba Chief Minister ki wafamna pausi asiga ni sub headline tawri Sana laibakta Manipur da COVID laichat laksin bangamdabagi phibamda leire thamari gi matungda nongmada miyoi chani gi mathakta COVID-19 positive oire haiba pauna ahanba headline tawri Fatta haudi samsinba irujasinbana Imphal turel gi ising mochel halle haiba pau amana pausi asiga ni sub headline tawri Sangai Express Manipuri da pung kunmari da chani taruk positive oiki haina ahanba headline tawri Yum anida bom na landaramle yum amadana nung amadi nongmaina landaramle haiba pau amana pausi asiga ni sub headline tawri Irai bakta BJP ki ticket January 15 dagi tangkak naina lauthuk lagani ticket pibagi matangda party na kupna yangsili haiba pau na headline tawri Huyalan pauda speaker ki tribunal da disqualification ki case Lilong ki MLA Y Antas Khan na maintainable oide haiduna challenge tarakle haiba pau na ahanba headline tawri Congress ki intending candidate ani ki thongal da mi shoandana bom pokhai halamle miyamna condemn tawduna protest sathakre haiba pau amasu pausi asigi ahanba lamai phongli Sangai Express English ta COVID can over case digit ahum yoduna chani taruk nauna positive oiki positive oibagi sang sada nipan dasmik taruk yore haiba pauna ahanba headline tawri Imphal Free Press ta UP Punjab amasung Manipur yauna Mikhal pangthok kodoriba Rajya Singh COVID ki nungnang ningai chauna leiri haiba pauna ahanba headline tawri People's Chronicle da Manipur Human Rights Commission na disturb areas hangdokkibagi matangda Rajya Sarkar dagi pakhum pirknaba khangan kre haiba pauna headline tawri Morning Bell da Punjab ta Prime Minister ki khongchatta security ki ahobu laikhiba adu Congress na mangjongna thorang tawduna thohan kibani haiba Chief Minister Biren gi wafamna ahanba headline tawri Sursanpur da phongo pause masona tharda bunglol khulda National Youth Day pangthokiba masung Sursanpur jila da hokyo pung konmari da miyoi kuntaret nauna positive oikibagi pausingna maroyo pau ina phongle Nisin 12 da Donor Mantri G. Kiran Reddy na video conferencing ki kuthangda awangnupuk Rajya Singh gi health officer singa COVID-19 gi matangda wari sanakibagi pauna maroyo pau oina phongle Manipur Express ta Sangsad ki budget mifam COVID ki chana kanglon ngakna sip khaidok phamgodori haiba pauna maroyo pau oina phongli Tamenglong no phongo pause Ganfiu Melda Tamenglong Bazar gi Maryland gi Duganglong phaubugi lambi Koilas Thana na United Women Organization na taksin kiba masung National Youth Day gi thorum pakchana pangthokna kibagi pausing na maroyo pau oina phongli Tamenglong Times ta Nagaland gi outing da misam taramari hat khibris chanaba lanmi gi miyosing dandi pigani haina lanmi gi makok general Narbhane na phongdok ki wafam Tamenglong khongsang lambi semboloshina na taksin bagi pau amasung awang nungpuk lamdong gi lalhobu kaya China Myanmar ngomkhai paringda amuk hana punsin ba hore haba pau singna maroyo pau oina phongli naini Thagachari Kiran Loisilakpada COVID-19 dagi ngak thoknaba vaccine kap thokpa face mask supa phutaruk lapna na leiba khuchama di mai mitaru tanana thamba haiba achamba thong singa singak na chapinaba mukana ningsingjari aroibada maroiba pau amu anna Mukhyamantri Nongthombam Birena hairi Pradhan Mantri gi Punjab khongchata security gi ahoba lekhibasing adu Congress na mangjongna na thorang tawduna thohan khibani
Manipurda COVID positive oibegi chang khanghen hengalakuna ngarang mioi chani taruk nongna positive oikhi amasung Pradhan Mantri ngasi COVID laichat ki matangda Rajya Singhi Mukhya Mantri singa video conferencing ki khutangda mifam pangthokani pauloi jare